Hello guys, nasisu mayam gidamakta yamna interesting oigedaba video dialogue ki video oina pura laksare nasidi miyeng taminarasi aham video lakochari aham video engminasi ipana haiba illoidabani imana haiba yaroidabani khatkadabani langgadabani irang pugadabani nupi oina poklaba tawgadabana thau apangma nupa thiduna nupa phaba heigadabani ataba thiba araibani nang nangam nupa dudi lemna khak tharoidabani nupi oina poklabadi tawgadabana thau luhongba hek nongan baga tongan thok tagadabani machin manawgi nushina ahan bay engkhan matungda ani suba video mak engminasi Duk laubi ama thikrop kainaga hairakadaw manbra sukai hairoi wajet mangera payada sohan ba mangera ai dangda dum yengadaba ai dangda ne adum nungsigadaba thani ahum dangai ai adum ne duk laholaga phajahalake ai ne na phajaningi da upai litabai tawbai ani suba engkhan matungda ahum suba mak engminasi likhara tawba matang leirusi haiba ningsingbirabo 산하기 나한테 한국한 오빠가 피우 하이노 낭이 산하기는 mari suba mak engminasi Kaino na kwento si Bo? Mapamse, na koy lang bam nate. Hey, nang kanano? Ha? Nang kanano? Na koy na mapamse mapusha na lang si Bo, na may gam tapandro. Yumse, ay gito sarug yawi ba? Kaya na. Kari, nangi sarug yawi kay na, yumse ba noy napa na lay bro? Kari, nang bumalay yung papansado na, tawin na sinang. Nangi nupa na nang bupambida doon na. Atopa nupi mapuraga laapawasida. Nang na suru na ito na yumasida. Lainina layriba nanggu na may pandro. Ha? Nanggu ikay droba. Kari! Nupi ang alay ba nupatan? Napti na lainilay ba nakoy bo? Nakoy ba nupi ro? Eh, masiyang lakad ini masiyang. Masiyang lakad ini. mari suba engkhan matungda mga suba mak engminasi 이건 아니죠 라릭씨 아이게 국세장wen 아이씨 라릭 깨알가는 빠이 도위 아두부 아이게 국세 똥소이 Aina su wana honori base nangi na kokto lari ki wasi anta sangre shira 아이니가 사이나 해야 되나 아이고 장으로 봐 장으로 hayo adudi nang kai dawne 꿀리오이니 아이 taruk suba mak engminasi Pangchacha, pangthakthak pa yapo natte, complexion mangani ye, miss thokadoi ne, miss thokadori ba? Ay. taruk suba engkhan matungda tare suba mak engminasi Galer masida ngawiro Nang di kamay kangiba yam pamba man ba khuyengdo pama su oiraroi mathangi mapokta tar handeki dine akhoi darling na bukdok sankre Asnuside salo sada keba nushide ba nushibiro tare suba engkhan matungda nipan suba mak aroiba video simak engminasi Ado hayang mayum palakana film adum kungge ko. Kumu kaino adui wabo matam dugi tho mai laksani nangya pamada ini yetok sulite aisu lohong matungda photo dum kap toisidi Luhongdringai dadi nang na ibu film kumane haiba. Aduga hujik kay dawagi na rolo la iba. Nang susimadi kang ay siligla ni. Miyam na pam na ribi ligla. Ay ge pam balambi chapada ne. Yum sige miyam ta na video se swai do loijen jarake ai ge channel na se anau basang bir pa isinau singna subscribe tawdabasina subscribe tawbiramo harga video se matang swai do loijen jarake okay bye bye